ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯝꯁꯥꯡꯕꯤ ꯚꯨꯠ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯝꯁꯥꯡꯕꯤ ꯚꯨꯠ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯔꯤꯕ ꯅꯣꯡꯁꯨ ꯇꯥꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯥꯎꯕꯤꯗꯣ ꯃꯈꯨꯠꯇ ꯁꯥꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯈꯥꯎ ꯑꯃ ꯌꯥꯜꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯀꯩꯊꯦꯜ ꯑꯃ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯀꯩꯊꯦꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯥꯝꯅ ꯃꯟꯊꯔꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯗ ꯑꯍꯜ ꯑꯃ ꯐꯤ ꯈꯨꯝꯖꯤꯜꯂꯒ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯗꯨ ꯃꯅꯥꯎꯕꯤꯅ ꯎꯕꯗꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯨꯏ꯫ ꯑꯗꯨꯗꯨꯒ ꯃꯅꯥꯎꯕꯤꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯏꯪꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯊꯣꯏꯗꯣꯛꯅ ꯈꯨꯝꯗꯦ꯫ ꯃꯅꯥꯎꯕꯤꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨꯅ ꯐꯤ ꯑꯃꯟꯕ ꯑꯗꯣ ꯃꯀꯣꯛꯇ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯈꯪꯂꯦ ꯑꯍꯜ ꯑꯗꯣ ꯏꯪꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯅꯥꯎꯕꯤꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ, ꯑꯩ ꯅꯪꯒꯤ ꯐꯩꯖꯨꯞ ꯂꯩꯕꯤꯔꯛꯀꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯥꯎꯕꯤ ꯀꯩꯊꯦꯜ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯃꯅꯥꯎꯕꯤꯅ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯣ ꯃꯃꯥꯏꯗ ꯈꯨꯝꯖꯤꯜꯂꯤꯕ ꯑꯗꯨ ꯇꯞꯅ ꯍꯥꯏꯗꯣꯔꯛꯂꯒ ꯃꯅꯥꯎꯕꯤꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯥꯎꯕꯤ ꯑꯁꯨꯝ ꯀꯩꯊꯦꯜꯗ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯅ ꯂꯩꯒꯗꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯃꯣꯔꯣꯛ ꯍꯩꯔꯣꯛꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯊꯥꯕ ꯑꯔꯨꯝꯒꯗꯕ ꯐꯩꯖꯨꯞ ꯑꯃꯁꯨ ꯃꯍꯥꯛꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯣꯡꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯉꯁꯥꯏ ꯇꯥꯔꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯅꯕꯨ ꯍꯦꯟꯅ ꯀꯟꯈꯠꯂꯕꯅꯤ꯫ ꯃꯅꯥꯎꯕꯤ ꯒꯝ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏ ꯑꯃꯜꯕ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯂꯩꯍꯧꯕ ꯑꯍꯜ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯂꯩꯕꯤꯔꯛꯂꯒ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯁꯨ ꯎꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯅꯥꯎꯕꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯣ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯂꯩꯕꯗꯨ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯡ ꯌꯨꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯐꯝꯂꯤꯕ ꯖꯥꯠꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯎꯕꯤ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ, "ꯄꯥꯕꯨꯡꯒꯤꯗꯃꯛꯇ ꯑꯩꯅ ꯑꯔꯨꯝꯕ ꯐꯤꯔꯣꯜ ꯂꯩꯔꯛꯂꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ ꯁꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯈꯥꯎ ꯃꯌꯣꯝ ꯑꯗꯣ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯈꯥꯎ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯎ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯏꯟꯅꯅꯕ ꯐꯩꯖꯨꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯤꯠꯅꯅꯕ ꯑꯊꯥꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯎꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯐꯝꯃꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ, "ꯄꯥꯕꯨꯡ, ꯑꯩꯗꯤ ꯐꯝꯕ ꯌꯥꯗ꯭ꯔꯦ, ꯊꯕꯛꯁꯦ ꯈꯤꯇꯪ ꯊꯨꯔꯦ, ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕꯗ ꯄꯥꯕꯨꯡꯕꯨ ꯊꯤꯖꯔꯛꯀꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯅꯥꯎꯕꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯂꯦ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯥꯟ ꯑꯗꯨꯗ꯫ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯑꯗꯣ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯃꯟꯕ ꯗꯨꯀꯥꯟꯅꯤ ꯑꯗꯨꯁꯨ, ꯅꯍꯥꯟꯋꯥꯏ ꯗꯨꯀꯥꯟ ꯑꯣꯏꯅ ꯐꯝꯅꯔꯝꯕ ꯖꯥꯠꯅꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯐꯝꯈꯤꯗ꯭ꯔꯕ꯫ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯐꯥꯟ ꯑꯃ ꯋꯥꯅ ꯌꯨꯡꯂꯒ ꯋꯥꯅ ꯐꯩꯔꯒ ꯁꯦꯝꯂꯤꯕ ꯑꯗꯨꯗ ꯐꯝꯂꯒ ꯃꯅꯥꯎꯕꯤꯅ, "ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕꯨꯡ? ꯀꯔꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯍꯜ ꯑꯗꯨꯅ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯕꯤꯅ, "ꯄꯥꯕꯨꯡ, ꯑꯩ ꯑꯁꯤꯗ ꯂꯩꯕ ꯌꯨꯝ ꯑꯆꯧꯕꯗꯣ
ꯑꯗꯨꯗꯒꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯥꯔꯝꯂꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯅꯥꯎꯕꯤꯗ ꯌꯦꯡꯉꯛꯏ ꯃꯗꯨꯗ ꯃꯅꯥꯎꯕꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯗꯤ ꯅꯪ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯕꯤꯅ ꯃꯥꯅꯦ ꯃꯥꯅꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯅꯥꯎꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯀꯌꯥꯝꯗꯤ ꯀꯨꯏꯔꯕ ꯏꯕꯦꯝꯃꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕꯁꯤꯕꯣ ꯄꯥꯕꯨꯡ ꯍꯞꯇꯥꯃꯨꯛꯇꯤ ꯐꯔ ꯃꯥꯜꯂꯦ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯇꯕꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯄꯥꯕꯨꯡ ꯀꯔꯤꯝꯇ ꯇꯧꯔꯛꯇꯦꯅ ꯐꯩ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯈꯨꯗꯤꯡꯃꯛ ꯍꯤꯡꯅ ꯑꯃꯠꯇ ꯊꯣꯛꯂꯛꯈꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯌꯥꯔꯒꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯣꯠꯅꯧ ꯀꯅꯥꯅ ꯇꯥꯛꯇꯅ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝꯗꯣ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯕꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯄꯥꯕꯨꯡ ꯀꯝꯗꯧꯅ ꯌꯨꯝ ꯑꯗꯨꯕꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯣ ꯃꯤꯅꯒ ꯗꯤꯃꯥꯟ ꯌꯥꯝꯅ ꯂꯥꯛꯄ ꯖꯥꯠꯂꯣ ꯏꯕꯦꯝꯃ ꯃꯤꯅ ꯗꯤꯃꯥꯟ ꯂꯥꯛꯄꯗꯨꯗꯤ ꯄꯩꯁꯥꯗꯨ ꯄꯤꯊꯣꯛꯈ꯭ꯔꯒ ꯌꯥꯏꯗꯣ ꯑꯗꯨ ꯅꯠꯇꯕ ꯃꯤꯅ ꯅꯠꯇꯕ ꯂꯥꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝ ꯑꯃꯗ ꯂꯩꯕꯒꯨꯝ ꯂꯩꯒꯗꯧꯔꯤꯕꯅꯤ ꯋꯥꯅ ꯆꯥꯛꯅ ꯈꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯈꯪꯅ ꯆꯠꯂꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯀꯟꯖꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯁꯜꯂꯨ ꯌꯨꯝ ꯑꯗꯣ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯤꯒꯤ ꯌꯨꯝꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯎꯝꯁꯥꯏ ꯁꯥꯏꯗꯨꯅ ꯑꯣꯊꯣꯛꯇꯨꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯍꯜ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯦꯅꯥꯎꯕꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯕꯒꯨꯝ ꯇꯧꯏ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕꯒꯨꯝꯁꯨ ꯇꯧꯏ ꯑꯗꯨꯒ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯉꯥꯡꯕꯗꯨꯅꯁꯨ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ ꯂꯩꯕꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕꯅꯣ ꯅꯈꯣꯏꯒꯤꯁꯤꯕꯣ ꯑꯩꯒ ꯅꯆꯥꯅꯨꯄꯥꯒ ꯈꯛꯇꯅꯤ ꯑꯉꯥꯡꯁꯤꯡꯗꯤ ꯕꯣꯔꯗꯤꯡꯗ ꯂꯣꯏ ꯂꯩꯈꯤ ꯑꯉꯥꯡꯁꯤꯡ ꯂꯩꯇ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ ꯏꯕꯦꯝꯃ ꯑꯉꯥꯡꯁꯤꯡꯅꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯂꯤꯕꯁꯦ ꯐꯔꯦ ꯅꯪꯁꯨ ꯅꯣꯡ ꯑꯁꯤ ꯀꯟꯁꯤꯜꯂꯛꯂꯦ ꯍꯟꯅꯅꯕ ꯇꯧꯔꯣ ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯥꯎꯕꯤꯁꯨ ꯇꯥꯟꯖꯥ ꯑꯃꯅꯤ ꯈꯜꯂꯗꯨꯅ ꯐꯠ ꯍꯧꯒꯠꯇꯨꯅ ꯍꯣꯏ ꯄꯥꯕꯨꯡ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯥꯎꯕꯤ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯈꯜꯂꯤꯕꯁꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯉꯥꯎꯕꯒ ꯃꯥꯟꯅꯔꯒ ꯋꯥꯔꯤ ꯍꯦꯛ ꯁꯥꯔꯨꯏ ꯑꯩꯁꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯥꯎꯕꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯁꯜꯂꯛꯂꯕꯗ ꯃꯅꯥꯎꯕꯤ ꯃꯍꯥꯛꯅ ꯂꯩꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯤꯂꯣꯟ ꯑꯣꯐꯤꯁ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇꯃꯛ ꯆꯨꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯈꯟꯖꯩ ꯑꯩꯅ ꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯂꯥꯎꯍꯧꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯈꯜꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝ ꯄꯨꯝꯕ ꯍꯥꯏꯕꯗꯤ ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯁꯤ ꯑꯃꯨꯕ ꯅꯣꯡ ꯃꯄꯩꯅ ꯀꯨꯞꯁꯤꯟꯕꯅ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯅꯣꯡ ꯇꯥꯕꯅꯤꯅ ꯈꯔ ꯑꯗꯨꯃꯛ ꯏꯪꯂꯤ ꯃꯅꯥꯎꯕꯤ ꯆꯥ ꯈꯔ ꯂꯣꯜꯂꯒ ꯆꯥ ꯊꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯈꯜꯂꯗꯨꯅ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯃꯁꯥ ꯃꯎ ꯃꯈꯣꯡ ꯃꯈꯨꯠ ꯆꯣꯠꯂꯤꯕꯗꯨ ꯁꯦꯡꯅ ꯇꯩꯊꯣꯛꯂꯤ ꯆꯥ ꯊꯥꯒꯠꯅ ꯃꯍꯥꯛꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯗꯣ ꯀꯞ ꯑꯗꯨꯗ ꯍꯩꯔꯒ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯁꯨꯝ ꯊꯣꯛꯂꯛꯄꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕꯗ ꯂꯩꯔꯤꯕ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯂꯦꯞꯂꯒ ꯅꯣꯡ ꯇꯥꯕꯒꯤ ꯗ꯭ꯔꯤꯁ꯭ꯌ ꯑꯗꯨ ꯌꯦꯡꯂꯒ ꯆꯥꯗꯣ ꯑꯁꯨꯝ ꯊꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯀꯗ ꯑꯗꯨ ꯀꯟꯅ ꯅꯣꯡ ꯇꯥꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯑꯃꯗꯤ ꯀ꯭ꯋꯥꯛꯂꯩ ꯄꯥꯝꯕꯤꯅꯆꯤꯡꯕ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯂꯩ ꯆꯕꯨꯜ ꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ
ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯅꯣꯡꯃꯔꯛ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯅꯥꯎꯕꯤꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯅꯥꯎꯕꯤꯅ ꯀꯅꯥꯅꯣꯅꯤ ꯑꯥꯗ ꯅꯣꯡꯃꯔꯛꯇ ꯐꯝꯂꯤꯕꯁꯤꯕꯣ ꯃꯁꯥ ꯑꯁꯤ ꯅꯥꯕ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯥꯎꯕꯤ ꯆꯥꯗꯣ ꯊꯛꯅ ꯊꯛꯅ ꯑꯁꯨꯝ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯂꯩꯕ ꯐꯤ ꯄꯔꯗꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯍꯥꯏꯗꯣꯛꯄꯒꯤ ꯃꯑꯣꯡꯗ ꯐꯗ꯭ꯔꯛ ꯂꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯅꯥꯎꯕꯤ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯁꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯆꯠꯈꯤꯕ ꯂꯩꯇꯦ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯡꯁꯤꯠꯇꯤ ꯁꯤꯠꯇꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯉꯁꯥꯏ ꯂꯩ ꯃꯔꯛ ꯑꯗꯨꯗ ꯐꯝꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯅꯥꯎꯕꯤ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯁ꯭ꯋꯥꯏꯗ ꯐꯝꯍꯧꯕ ꯅꯨꯄꯤꯗꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯆꯥꯗꯣ ꯊꯛꯂꯤ ꯆꯥ ꯊꯛꯄꯁꯨ ꯂꯣꯏꯔꯤ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯛꯂꯤ ꯃꯅꯥꯎꯕꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯈꯜꯂꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯨꯔꯤꯕ ꯀꯞ ꯑꯗꯣ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯈꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯣꯀꯥ ꯁꯥꯟꯅꯒꯦ ꯈꯜꯂꯗꯨꯅ ꯁꯣꯀꯥ ꯕꯣꯔꯗ ꯑꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯃꯇꯣꯝꯇ ꯁꯣꯀꯥ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯏꯁꯤꯡ ꯀꯣꯟꯖꯤꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯕꯒꯤ ꯃꯑꯣꯡꯗ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯎꯕ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯎꯕꯤꯅ ꯍꯩꯃꯥ ꯏꯁꯤꯡꯁꯤ ꯑꯃꯨꯛ ꯅꯥꯟꯊꯣꯛꯂ ꯃꯥꯜꯂꯤꯅꯤ ꯕꯦꯔꯥ ꯀꯥꯔꯕꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯥꯎꯕꯤ ꯃꯍꯥꯛꯅ ꯍꯨꯜꯂꯝꯂꯤꯕꯗꯣ ꯗꯨꯋꯥ ꯊꯣꯛꯂꯤ ꯑꯗꯨꯝꯅ ꯊꯣꯛꯂꯕꯁꯨ ꯆꯠꯇꯤ ꯆꯠꯂꯝꯗꯕꯤꯗ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯣꯟꯖꯤꯜ ꯑꯗꯣ खरा लेथोक्लगा लेरंबदगी मनाउपिना चंगसिलक्तुना कोंजिलदो लेसल्ली खरा कोमलंबा अदुदगी इसिंग तारकपनी हाइदुना महाकना सेमलंलबा मतुंगदा ngahak lepagi yengi adubu करियमता तरोक्तबदगी फरमाले खलदुना मनाउबी महाकी सोका सनफम ओरिबा अदुदा अमुक लाक्ली महाना अदुमा लाको मतमददी मनाउबी खरा खंजानी करिनोदा अइना हौजी हुल्लगा थनमदुबु दुवा नत्रबरने अदुगा करिनो एका लेरमिबसिना कनाला अमजानोने असुमना ngehaktang wakan खलबा मतुंग अमुक फमथदुना महाके वखलना ओइरा माले खलदुना मथंग मथंग अमुक सानबा हौख्री मतवा सुमना महागना सोका सानरबदगी महाग तुमनिंगलकदुना नोंगा थिली थिली ताबगा मसादो मुनथरकदुना मनाक अदुदा लेरिबा सोफा अदुदा ओइना बॉम तुदुना हिपथख्री महागना हेक तुमथखिबगा सोका बोट अदो कनागुम्बा मियुइ अमना सोका सानरकपगुम कोदरक कोदरक निकलदुना सोका हुंदुना सानरकली अदुबु मनाउपिदी यामन नुंगाइना दुमक तुमथख्री तंजा अदुमक्तदा युम अदुगी लेरिबा अचौब का अमदा करिगुम्बा खोंजलमा तारकली मदो मार्बल गुम्बा मा नत्रगना करिगुम्बा मतुम ताबा पोट अमा लैमाइगे अस्तर मथक अदुता गिरी 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 लाउना चेनबगी खोंजलनी अदुमना गिरी गिरी लाउना चेनबगी खोंजलमा तारकपा अदुता मनाउपी का अदु तमना तम तमन लाक्ली का अदो ममथ्रिक ममली नोंगा मंगबगा मसिदगिदी मनाउपी ममली ममली तौरिबा का अदुता असुम असुम संगसिलकली असुमना संगसिलकलगा का अदुकी थोंगदु तपना हांगदुकलगा येंगलुबददी नुपी मचा अमा मार्बल सानरगा लेरमी नुपी मचा अदो महाक फजरबा ngौरो ngौबा यामना फजरबा फिजोल अमा जोन जोन लाउना सेटली अदुमना सानरगा लेरंबदुदा मनाउपीना हाइमा नुपी मचा नाहाकती कराइदगिनो युम मसिदा कमदोंगा लाक्लिबनो असुमना हायरगा हंगलुई नुपी मचा अदो मांगदा लेरिबा मार्बल अमाबु पाननबा यामना कन्ना मखुतना एम लौदुना थोमनबा होनरी
ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯍꯪꯂꯤꯕꯗꯣ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯀꯔꯤꯃꯇ ꯇꯥꯗꯕꯒꯨꯝ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯥꯔꯕꯜ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯎꯕꯤꯅ ꯍꯩꯃꯥ ꯅꯨꯄꯤ ꯃꯆꯥ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯗꯨꯒ ꯃꯅꯥꯎꯕꯤꯔꯣꯝꯗ ꯁꯠ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯉꯛꯁꯪ ꯉꯥꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯒ ꯃꯃꯤꯠ ꯀꯥꯗꯨꯅ ꯏꯄꯠ ꯄꯠꯊꯔꯒ ꯃꯈꯖꯥꯏꯒꯗꯣ ꯄꯨꯡꯄꯠ ꯄꯠꯊꯔꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯄꯠꯂꯤ ꯄꯠꯂꯤ ꯂꯩꯔꯝꯂꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯅꯥꯎꯕꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯥ ꯑꯗꯨꯗ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯡ ꯑꯗꯣ ꯂꯧꯁꯤꯟꯕꯗꯒꯤ ꯊꯣꯡꯖꯤꯟꯄꯥꯟ ꯑꯗꯨꯗ ꯇꯨꯁꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯡ ꯑꯗꯣ ꯍꯥꯏꯖꯤꯟꯗꯨꯅ ꯊꯤꯟꯖꯤꯜꯂꯛꯄꯗ ꯊꯣꯡ ꯑꯗꯨꯅ ꯂꯣꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯅ ꯊꯣꯡꯖꯤꯟꯄꯥꯟꯗ ꯄꯥꯏꯔꯨꯕꯗꯨꯗ ꯃꯈꯨꯠ ꯑꯗꯨꯁꯨ ꯄꯨꯔꯥ ꯑꯣꯏꯅ ꯆꯞꯈ꯭ꯔꯦ꯫ ꯃꯈꯨꯠ ꯑꯗꯣ ꯆꯞꯈꯥꯏꯈꯤꯕ ꯊꯣꯡ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯜꯂꯛꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯁꯥ ꯃꯔꯤ ꯁꯔꯨ ꯀꯥꯏꯗꯨꯅ ꯇꯦꯛꯂꯤ꯫ ꯈꯨꯠꯁꯥꯁꯤꯡ ꯑꯗꯣ ꯁꯔꯨ ꯀꯥꯏꯔꯕꯅꯤꯅ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯉꯥꯎꯃꯟꯈꯤꯕꯅ ꯃꯅꯥꯎꯕꯤ ꯀꯞꯇꯨꯅ ꯀꯥꯔꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯇꯨꯁꯟꯈꯤꯕꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯩꯈꯥꯏꯈꯤꯕꯒꯤ ꯅꯥꯕꯅ ꯁꯦꯀꯧ ꯁꯦꯀꯧ ꯃꯈꯨꯠ ꯅꯥꯕꯅ ꯄꯥꯏꯁꯜꯂꯒ ꯀꯞꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯅꯥꯎꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯂꯩꯍꯧꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯜꯂꯛꯂꯒ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯅꯥꯎꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯁꯝ ꯑꯃ ꯌꯦꯠꯁꯜꯂꯒ ꯑꯁꯨꯝ ꯀꯥ ꯑꯗꯨꯗ ꯆꯤꯡꯂꯤꯕꯗꯣ ꯃꯅꯥꯎꯕꯤꯅ ꯎꯔꯤ꯫ ꯃꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯃꯥꯏ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯗꯤ ꯑꯇꯩ ꯂꯩꯃꯥꯏ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯩꯇꯦꯡꯁꯤꯡ ꯑꯗꯨꯗꯤ ꯌꯥꯜꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯍꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯆꯤꯡꯁꯤꯟꯈꯤꯕꯅ ꯀꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯅꯥꯎꯕꯤ ꯀꯤꯃꯟꯈꯤꯕꯅ ꯃꯃꯤꯠ ꯆꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯃꯈꯣꯡꯗ ꯂꯥꯛꯁꯤꯜꯂꯝꯂꯤꯕ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯧꯊꯣꯔꯛꯂꯤ꯫ ꯄꯨꯡꯐ ꯐꯈ꯭ꯔꯤ꯫ ꯃꯅꯥꯎꯕꯤ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯉꯧꯔꯣꯛ ꯉꯧꯅ ꯏ ꯊꯥꯡꯗꯅ ꯉꯧꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯅ ꯄꯥꯡꯂꯒ ꯃꯅꯥꯎꯕꯤꯒꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥꯗ ꯂꯩꯔꯝꯕꯗꯒꯤ ꯃꯅꯥꯎꯕꯤ ꯋꯥꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯕ ꯑꯗꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯂꯗꯨꯅ ꯁꯣꯐꯥ ꯑꯗꯨꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯪ ꯉꯥꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯃꯪꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯃꯅꯥꯎꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯁ ꯍꯧꯖꯤꯛꯀꯤꯗꯨ ꯃꯪ ꯑꯣꯏꯔꯦꯀꯣ ꯑꯩꯗꯤ ꯌꯨꯝꯊꯣꯡꯅ ꯋꯥꯔꯨꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯥꯎꯕꯤꯅ ꯁꯣꯀꯥꯕꯣꯠ ꯑꯗꯨꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯑꯣꯟꯊꯣꯛꯄ ꯑꯀꯤꯕ ꯁꯛꯇꯝ ꯑꯃ ꯎꯔꯤ꯫ ꯃꯗꯨꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯂꯤꯕ ꯁꯣꯀꯥ ꯑꯗꯣ ꯆꯠꯄꯁꯨ ꯂꯣꯏꯔꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯅꯅꯕ ꯊꯝꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕꯣꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯕꯣꯠ ꯑꯗꯨꯒꯤ ꯍꯣꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯀꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯁꯣꯀꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯝꯂꯦ ꯍꯥꯏꯕꯁꯤꯗꯤ ꯃꯅꯥꯎꯕꯤꯅꯁꯨ ꯍꯧꯖꯤꯛꯇꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯁꯣꯀꯥ ꯑꯁꯤꯕꯨ ꯀꯅꯥꯅ ꯁꯥꯟꯅꯔꯝꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯒ ꯀꯅꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯀꯨꯝꯃꯛꯇꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯥꯎꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯤꯂꯣꯟꯗꯨ ꯍꯜꯂꯛꯂꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯄꯤꯂꯣꯟꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯄꯤꯂꯣꯟ ꯍꯜꯂꯛꯇꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ꯫ ꯄꯤꯂꯣꯟꯁꯨ ꯍꯜꯂꯛꯇꯕ ꯑꯗꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯕꯣꯠ ꯑꯁꯤꯕꯨ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯣꯀꯥ ꯕꯣꯠ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯝꯗꯥꯏꯒꯤ ꯀꯧꯇꯥ ꯅꯤꯛꯄꯗꯣ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯀꯥ ꯃꯔꯨ ꯑꯗꯨ ꯀꯧꯇꯥ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯣꯗ꯭ꯔꯣꯛ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯃꯅꯥꯎꯕꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯃꯤꯀꯞ ꯊꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯎꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯪ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯣꯀꯥꯕꯣꯠ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯆꯞ ꯆꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯎꯕꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯁꯨ ꯃꯃꯪ ꯑꯣꯏꯔꯕ ꯖꯥꯠꯂ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫
ꯑꯗꯨꯕꯨ ꯍꯟꯇꯛꯃꯨꯛ ꯀꯤꯁ ꯑꯁꯤꯗꯗꯤ ꯃꯃꯪ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯚꯥꯞ ꯇꯥꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯅꯥꯎꯄꯤ ꯕꯣꯠ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯈꯨꯝꯖꯤꯜꯂꯤ꯫ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯀꯥ ꯕꯣꯠ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯨꯞꯂꯒ ꯊꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯥꯔꯕꯜꯒꯨꯝꯕ ꯃꯇꯨꯝ ꯇꯥꯕ ꯄꯣꯠꯁꯛ ꯑꯃ ꯒꯤꯔꯤ ꯒꯤꯔꯤ ꯏꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯑꯃꯅ ꯃꯈꯣꯟ ꯈꯔ ꯊꯣꯛꯅ ꯒꯦꯒꯥ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯁꯥꯟꯅꯗꯨꯅ ꯌꯥꯝꯅ ꯂꯥꯎꯅ ꯅꯠꯇ꯭ꯔꯒꯁꯨ ꯈꯖꯤꯛ ꯈꯖꯤꯛ ꯂꯦꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯣ ꯇꯥꯔꯨꯕꯗ ꯃꯅꯥꯎꯕꯤꯅ ꯑꯩꯒꯤ ꯃꯪꯗ ꯊꯣꯛꯈꯤꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯨꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯎꯕꯤꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯤꯂꯣꯟ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯣꯟꯅ "ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯗꯨꯛ ꯇꯍꯥ ꯆꯦꯟꯊꯣꯛꯂꯤꯗꯨꯕꯨ ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯀꯥ ꯑꯃꯗ ꯃꯤ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯤꯂꯣꯟꯅ "ꯍꯦꯔꯥ, ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯑꯩꯅ ꯂꯥꯛꯄꯗꯗꯤ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤꯕꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯒ ꯄꯤꯂꯣꯟ ꯃꯕꯥꯅꯤꯗꯣ ꯇꯞꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯣꯟꯅ ꯃꯅꯥꯎꯕꯤꯗ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯄꯣꯠꯂꯝ ꯆꯩꯂꯝ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕꯗꯒꯤ ꯃꯅꯥꯎꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯃꯤꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯥꯎꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯈꯣꯏ ꯀꯩꯊꯦꯜꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯑꯗꯨꯃꯛ ꯇꯥꯕꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯥꯔꯤ, ꯑꯃꯨꯛ ꯍꯥꯡ ꯑꯃꯨꯛ ꯇꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯀꯩꯊꯦꯜꯅ ꯁꯨꯝ ꯂꯥꯛꯄꯗ ꯋꯥꯏꯇꯤꯡ ꯁꯦꯠ ꯑꯃ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯉꯁꯥꯏ ꯑꯍꯜ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯄꯤꯂꯣꯟꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯣꯟꯅ "ꯍꯦꯔꯥ, ꯑꯉꯥꯎꯕꯗꯨꯅ ꯍꯥꯏꯔꯒꯕꯨ ꯑꯩꯈꯣꯏꯅ ꯍꯦꯛꯇꯃꯛ ꯊꯥꯖꯒꯗ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯇꯝꯅꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯥꯎꯕꯤꯅ ꯊꯥꯖꯔꯝꯗꯤ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯕꯤꯗꯤ ꯃꯍꯥꯛꯅ ꯇꯨꯝꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯀꯤꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯂꯕꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤ ꯑꯃꯗꯤ ꯄꯤꯂꯣꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯝꯕ ꯆꯪꯅꯔꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗ ꯀꯥꯡ ꯂꯥꯎꯅ ꯌꯩꯁꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯀꯔꯤꯒꯨꯝꯕ ꯌꯣꯠꯀꯨꯝꯕ ꯑꯃꯗ ꯀꯥꯡ ꯂꯥꯎꯅ ꯁꯨꯝ ꯌꯩꯁꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯅꯥꯎꯕꯤꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯄꯤꯂꯣꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ "ꯀꯔꯤꯅꯣ, ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯊꯕꯛ ꯁꯨꯕꯗꯧꯅ ꯀꯥꯡ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯕꯨ" ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯀꯗꯣꯝꯗꯒꯤꯅꯣ ꯈꯜꯂꯒ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇ ꯀꯥꯡ ꯂꯥꯎꯔꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ "ꯑꯣ, ꯅꯣꯡ ꯇꯥꯕꯒꯤ ꯀꯔꯤ ꯃꯈꯣꯜꯁꯤꯡ ꯑꯣꯏꯔꯕ ꯖꯥꯠꯂꯥ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯥꯎꯕꯤ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯅꯥꯎꯕꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯞꯊꯔꯒ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯀꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯨꯔꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯖꯤꯜꯂꯣꯝꯗ ꯌꯦꯡꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯀꯥ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯅꯨꯄꯤ ꯈꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯑꯗꯨ ꯃꯅꯥꯎꯕꯤꯅ ꯎꯔꯤ꯫
Madu ubada Manaubina Kana Kananone Ada Lairibasibo Yum Masita Hana Laibabi or Pazala Aduga Nahan Makai Lakribuno Kariki Asomna Matumta Wakal Kanbayaba Kalabagi Matumta Manaubina Mahaki Mapuruipa Pilonbu Haudurakli Asomna Haudukpa Aduta Pilona Karitorobagi Hajuna Hangi Maduda Manaubina Kana Karano the Nupi Kara Warish Hanaka lady Amkatalaga Yemusi Adum Nahirapada Pilona Kari Yumanundro Asum Nahirapada Manaubina Hoi Mane Hajuna Kumi Maduda Pilona Karai the Giwanone Tomo Salaga Tamli Yumni Adugi Sumatakta Yumasida Kana Amata Lakata Busliti I Madunanga Wakan Wariniko Adumna Hirapaduta Manaubina Adoyi Wakan Uribra Asing Brahibado Amukta Yeng Luceba Asum Nahirapatiki Pilon Hoi Pare Pare Haduna Mahag Paraparab Karudaki Makoyani Puna Tumi directly Aduga Karamba Kaduna Hana Ukribudo Haduna Halakpada Manaubina Aigi Kadagi Cheptaragi Janakpada Asile Ribaka Siki Tungin Pandani Makoynu Pikara Waris Hanakibudo Asum Nahirapatiki Pilon Paraparab Kadugi Tungjin Panda Sansilakli Aduga Karai Kanam to Lesulitana Asum Nahirapada Manaubina How did the Swadi Lepaga Waris Hanakibani Asum Nahiraga Kule Ladri Mahano Uribadu Mahaki Mamit Kada Ubanati Mahak Kaidonunda Asum Namamang Takta Torokiba Latri Haiduna Pilonda Tamli Aduga Mahana Ngasai Cha Tatuna Lading Aida Makoiki Laikol Aduki Marakta Nupiyama Pamlaga Nongmarak Aduta Lay Kibagi Warrior Sutamli Madupuna Maktarabada Pilona As Nang Sidiba Saikri Narabra Karino Doctor Talagana Audang Ying the Bayaroi Namita Zori Pari Pongu Urabra Karim Tori Natumda Labasina Soyamba Uerabazani Nati Nangbu Pamasita Angang Karakoraga to Shantoki Hybro Asum Nahirapaduta Manaubina Ain Hajibasta Mitapong Ubunati Asum Naharam Laga Manaubi Yamna Sauna Mahaki Kada Chatkri Matam Aduda Pilona Hai Ngai Kurinangbu Saukinune Asum Nahiraga Manaubi Matung Inerakpada Pilongi Matung the Su Kanagumba Inerakpi Mong the Torokpatiki Pilon Tung the Salai Tulagi Jingli Adubu Kanasularamdi Mahag Kole Laduna Hype Jingam Laga Manaubi Manatamna Paraparap Lakli Aduga Manaubida Yarase Nang Hybado 800 gave Ado Kidoxi Hybino Asum Nahirapada Manaubina Myra Mybirama Yinglaga Yum must the Tori Basek Karino Hypatu Yang Toxi Adu the Tragana Yum Sitatuklam Laga Equate Christi Adum Nahirapada Pilona Labosuku Yum Masi Taduklam Laga Kipa Hybadumadi Nuaitre Aduna Mybra Mybirama Nang in the bookings the Manaba Ying Lava Hybadun Ado Nang Suhena Kangli Dungai Myba Mybida with Ying Lurabadi Jaban Tasi Lai Kurum Seed Aza Puza Zaigatoxi Habasidi Adum Harak Lagadavani Ado Parene Nang Nakangba Myba Mybiga Libro Lairabadi Kaurugi Hingsi Asot Nahirapada Manaubina I still confirm Toktre I Haying Lakainoma Ima Haga Pahonaka Mutang Hiraki Asum Nahainaraga Pilona Parafara Tumboko Haraga Tumtanaba Honari Mata Maduda Pilon Mahak Mapan Tuning Lapatagi Washroom da Lakli Mahana Adumna Lakamatamda Nasaigi Matogumna Mahaki Matung the Kanagumba Ama Inerupiki Saumama Pangbaduta Pilon Manawi or winning Duna Tungda Kaidora Mu Inerli Basina Haduna Hanglaka Latogli Adubukana Mata Lakamdi Mata Maduda Pilona Karinuni Howjikta Gitung Inanuma Inerapaki Mong Toki Badua Asumna Kalaga Kole Ledun Jingam Labamatung Mahak Washroom the Sangduna Yamakana Masa Singutuna Lading Washroom Maduki Mapanadu Kana Gumba Ama to what on a Samlagat Kibaki Mamiama Pilon Ubadiki Kanano Haduna Hungry Swamda Nakal Amadana Manaubi Mahak Urun Saron Tumtaduna Pamu the lady Mahana Marako Matamda Mahaki Mapuriba Pilon Manakta Labadunga Tori Manaubi di Mahaki Mapuriba Pilon Lady Haduna Dumak Lady Bani Adugadi
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯄꯤꯂꯣꯟ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯎꯗꯕ ꯑꯗꯨꯗ ꯄꯤꯂꯣꯟ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯅꯥꯎꯕꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯈꯜꯂꯗꯨꯅ ꯃꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯩ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯥꯎꯕꯤ ꯄꯨꯡꯉ ꯉꯛꯈ꯭ꯔꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯤꯂꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯄꯤꯂꯣꯟ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯥꯕꯗ ꯊꯦꯡꯅꯔꯤꯕ ꯃꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞꯇꯣ ꯁꯠ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯄꯤꯂꯣꯟꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯅꯥꯎꯕꯤ ꯋꯥ ꯂꯥꯡꯒ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯄꯤꯂꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯣꯟꯅ ꯍꯩ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯍꯧꯖꯤꯛꯇ ꯅꯪꯗ ꯁꯤꯗ ꯍꯤꯞꯈꯤꯕꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯂꯣꯟꯅ ꯌꯥꯔꯦ ꯑꯩ ꯍꯤꯞꯇꯦ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯤꯂꯣꯟ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯃꯅꯥꯎꯕꯤꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯍꯤꯞꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯅꯤ ꯄꯤꯂꯣꯟ ꯑꯌꯨꯛ ꯉꯟꯇꯥꯗꯣ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯤ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ ꯃꯅꯥꯎꯕꯤꯁꯨ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯄꯤꯂꯣꯟꯅ ꯍꯧꯒꯠꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯍꯧꯒꯠꯂꯛꯂꯕꯅꯤ ꯄꯤꯂꯣꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯉꯔꯥꯡ ꯃꯅꯥꯎꯕꯤꯅ ꯍꯥꯏꯈꯤꯕ ꯂꯩꯍꯧꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯦꯃꯨ ꯁꯦꯠꯄꯤ ꯑꯃ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯄꯤꯂꯣꯟꯅ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯄꯤꯂꯣꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅ ꯇꯨꯕꯠ ꯍꯦꯛ ꯆꯠꯀꯗꯕꯗꯨ ꯃꯍꯥꯛ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯥꯎꯔꯕ ꯂꯩꯒꯤ ꯆꯕꯨꯜ ꯍꯧꯕ ꯖꯒꯥ ꯈꯔ ꯂꯩꯕꯗꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯣꯏꯊꯣꯛꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨ ꯌꯧꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯄꯔꯞ ꯆꯠꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯅꯥꯎꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯄꯤꯂꯣꯟꯅ ꯃꯅꯥꯎꯕꯤꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯅꯥꯎꯕꯤꯅ ꯈꯨꯠ ꯈꯠꯇꯨꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯕꯗꯒꯤ ꯄꯤꯂꯣꯟꯗꯣ ꯀꯔꯤꯅꯣ ꯃꯁꯤꯅ ꯑꯃꯨꯛ ꯀꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯆꯦꯡꯂꯝꯂꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣꯝꯗ ꯑꯃꯨꯛ ꯂꯩꯁꯜꯂꯛꯄꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯄꯤꯂꯣꯟꯅ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯇ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯧꯔꯛꯇꯅ ꯂꯩ ꯃꯥꯡꯈꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯎꯕꯝꯗꯤ ꯊꯣꯛꯏꯗ ꯀꯥꯟꯅꯕ ꯃꯇꯝ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯅꯥꯎꯕꯤꯅ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯃꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯄꯤꯂꯣꯟꯗꯣ ꯍꯣ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯃꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯤꯂꯣꯟꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯥꯎꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯗꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯄꯤꯂꯣꯟꯅ ꯀꯔꯤꯅꯣꯃꯤ ꯄꯪꯀꯧꯗ ꯀꯧꯔꯤꯕꯗꯨꯕꯣ ꯁꯣꯝꯗꯅ ꯑꯩꯅ ꯀꯩꯅꯣꯝꯃ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯃꯅꯥꯎꯕꯤꯗꯨ ꯄꯤꯂꯣꯟꯗ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯄꯤꯂꯣꯟꯅ ꯅꯪꯅ ꯑꯩꯕꯨ ꯄꯪꯀꯧꯗ ꯀꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯑꯃꯠꯇ ꯀꯧꯗꯦ ꯁꯤꯗ ꯆꯥ ꯂꯣꯜꯂꯒ ꯂꯩꯔꯤꯕꯁꯤꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟꯅ ꯀꯔꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯃꯊꯛ ꯊꯪꯕ ꯕꯦꯜꯀꯣꯅꯤꯗꯒꯤ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯕꯤꯅ ꯑꯣ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯕꯤꯗꯕꯗꯨ ꯅꯉꯣꯟꯗꯁꯨ ꯍꯧꯔꯛꯂꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟꯗꯣ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ ꯐꯔꯦꯁꯦ ꯅꯪꯒꯤ ꯏꯃꯥ ꯍꯣꯏꯗ ꯄꯥꯎ ꯄꯤꯔꯒ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯀꯧꯅꯦ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯕ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯅꯥꯎꯕꯤꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯃꯥꯏꯕ ꯑꯃ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯒ ꯂꯥꯛꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟꯅ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯅꯥꯎꯕꯤ ꯄꯤꯂꯣꯟꯗ ꯌꯦꯡꯂꯛꯏ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯄꯤꯂꯣꯟꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯃꯥꯏꯕꯤ ꯑꯃ ꯄꯨꯔꯛꯍꯟꯅꯤꯡꯂꯛꯄꯒꯤ ꯑꯄꯥꯝꯕ ꯐꯥꯎꯔꯛꯄ ꯑꯗꯨꯗꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯁꯨ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯔꯦ ꯍꯥꯏꯕꯁꯦ ꯃꯅꯥꯎꯕꯤꯅ ꯈꯪꯂꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯥꯎꯕꯤ ꯆꯥ ꯊꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯍꯟꯗꯣꯛꯂꯒ
ꯄꯤꯂꯣꯟꯗꯤ ꯃꯈꯣꯏꯒꯤ ꯉꯁꯤ ꯑꯣꯐꯤꯁꯀꯤ ꯁꯨꯇꯤ ꯊꯥꯕ ꯃꯔꯝꯅ ꯃꯅꯥꯎꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯕꯖꯥꯔꯗ ꯀꯣꯏꯔꯨꯁꯤ, ꯀꯔꯤ ꯀꯔꯤꯅꯣ ꯑꯍꯥꯎꯕꯁꯨ ꯆꯥꯔꯨꯁꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯃꯥ ꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨ ꯉꯥꯏꯕꯗꯣ ꯌꯥꯝꯅ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯔꯞ ꯄꯔꯞ ꯕꯖꯥꯔꯔꯣꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯕꯖꯥꯔꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯔꯥꯡꯒꯤ ꯑꯍꯜ ꯑꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯕꯤꯅ ꯄꯤꯂꯣꯟꯗ "ꯇꯨ, ꯑꯁꯤꯒꯤ ꯑꯍꯜꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯄꯥꯕꯨꯡ, ꯉꯔꯥꯡ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯕ ꯃꯥꯜꯂꯤ꯫ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯑꯗꯨꯕꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ "ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯈꯤꯒꯦꯅꯦ ꯉꯔꯥꯡ? ꯅꯪꯒ ꯑꯩꯒ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ꯭ꯔꯅꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯥꯎꯕꯤꯅ "ꯄꯥꯕꯨꯡ, ꯑꯩ ꯀꯥꯎꯕꯤꯔꯕ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ "ꯑꯣ, ꯑꯩ ꯅꯤꯡꯁꯤꯡꯉꯦ꯫ ꯀꯩꯗꯧꯔꯕ? ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" ꯑꯗꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟꯅ ꯏꯃꯨꯡ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ "ꯑꯩꯅꯁꯨ ꯏꯕꯦꯝꯃꯁꯤꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯒꯅꯨ ꯍꯥꯏꯗꯅ꯫ ꯌꯨꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯨꯏꯅ ꯂꯩꯊꯔꯤꯕ ꯃꯈꯩ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯍꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯏꯜꯂꯣ, ꯌꯨꯝ ꯑꯗꯨꯗ ꯅꯈꯣꯏ ꯀꯨꯏꯅ ꯂꯩꯔꯒꯅꯨꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟꯅ "ꯑꯗꯨ ꯄꯥꯕꯨꯡ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯌꯨꯝ ꯑꯗꯨꯅ ꯂꯩꯕ ꯌꯥꯗꯕ ꯌꯨꯝ ꯑꯃ ꯑꯣꯏꯈ꯭ꯔꯤꯕꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯌꯨꯝ ꯑꯗꯣ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯃꯗꯤ ꯄꯩꯁꯥ ꯆꯪꯅ ꯁꯥꯈꯤꯕ ꯌꯨꯝꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯖꯔꯝꯕ ꯗꯣꯔꯗꯟ ꯑꯃꯗꯤ ꯅꯣꯅꯟꯗꯤ, ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯗꯨꯕꯨ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯄꯩꯁా ꯇꯨꯡꯁꯤꯟꯖꯈꯤ꯫ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯣ ꯁꯥꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯣ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯀꯦꯁ ꯅꯨꯄꯤ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯕ, ꯌꯥꯝꯅ ꯂꯥꯏꯔꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯗꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯄꯥꯔꯤꯁꯝꯕꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯁꯦ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯂꯝ ꯍꯣꯡꯂꯛꯇꯨꯅ ꯂꯩꯕ ꯖꯥꯠꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯕꯣꯛ ꯑꯃꯅ ꯌꯣꯛꯏ꯫ ꯃꯕꯣꯛ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯃꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯒꯤ ꯃꯃꯥ ꯑꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏꯒ ꯌꯨꯝ ꯊꯪꯅꯔꯝꯕ ꯍꯅꯨꯕꯤꯅꯤ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯣꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯣꯔꯗꯟ ꯑꯃꯗꯤ ꯅꯣꯅꯟꯗꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯀꯦꯁꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯎꯔꯝ ꯄꯥꯝꯖꯕ ꯑꯃꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯒꯠ ꯂꯩꯕ ꯁꯥꯕ ꯗꯣꯔꯗꯟꯒꯤ ꯂꯣꯏꯅꯕꯤ ꯅꯣꯅꯟꯗꯤ ꯑꯃꯗꯤ ꯂꯨꯀꯦꯁꯀꯤ ꯃꯃꯥ, ꯃꯍꯥꯛꯅꯗꯤ ꯂꯨꯀꯦꯁꯅ ꯄꯣꯔꯛꯂꯤꯕ ꯅꯨꯄꯤ ꯖꯦꯕꯤꯀꯥ ꯑꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯝꯗꯦ, ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ꯫ ꯑꯃꯔꯣꯝꯗ ꯖꯦꯕꯤꯀꯥ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯕꯤ, ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯥꯡꯅꯕ ꯆꯥꯡꯗꯒꯤ ꯃꯁꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯕꯛ ꯈꯤꯕꯤꯛꯇ ꯅꯣꯅꯟꯗꯤꯅ ꯂꯨꯀꯦꯁꯀꯤ ꯂꯣꯏꯅꯕꯤ, ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯤꯕꯤ ꯖꯦꯕꯤꯀꯥꯗ "ꯅꯁꯝ ꯃꯅꯥ ꯌꯥꯝꯅ ꯁꯥꯡꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯍꯦꯂꯣꯏ ꯁꯥꯔꯤꯕ꯭ꯔꯣ? ꯅꯁꯪꯒ ꯅꯁꯛ ꯊꯤꯔꯤꯕ" ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯆꯩꯕꯤꯔꯝꯃꯤ꯫ ꯐꯅ ꯍꯥꯎꯅ ꯏꯟꯁꯥꯡ ꯊꯣꯡꯂꯕꯁꯨ ꯅꯣꯡꯃꯇ ꯍꯥꯎꯏ ꯍꯥꯏꯕꯁꯦ ꯊꯦꯡꯅꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯖꯦꯕꯤꯀꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯔꯛꯀꯗꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯨꯀꯦꯁ ꯑꯃꯗꯤ ꯂꯨꯀꯦꯁꯀꯤ ꯃꯄꯥꯕꯨꯡ ꯗꯣꯔꯗꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯃꯅꯦꯝꯄꯣꯛ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯅꯣꯅꯟꯗꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯃꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯅꯣꯅꯟꯗꯤꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯗꯨꯅ ꯖꯦꯕꯤꯀꯥꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄ ꯅꯩꯕ ꯂꯦꯞꯂꯝꯗꯦ꯫ ꯂꯨꯀꯦꯁ ꯑꯃꯗꯤ ꯗꯣꯔꯗꯟꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯈꯣꯝꯃꯨꯛ ꯆꯥꯔꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯁꯤ ꯖꯦꯕꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝꯄꯣꯛ ꯅꯣꯅꯟꯗꯤ, ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯅꯟꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯄꯟꯗꯣꯝ ꯂꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯖꯦꯕꯤꯀꯥꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯑꯔꯨꯕ ꯊꯕꯛ ꯀꯔꯤ ꯁꯤꯖꯤꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯕꯤꯀꯥꯗꯤ ꯃꯁꯥꯗꯣ ꯌꯥꯝꯅ ꯉꯝꯗꯕ ꯃꯇꯝꯅꯤ꯫ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯟꯗꯤꯅ ꯃꯍꯥꯛꯄꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ꯫
ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯏꯁꯤꯡ ꯄꯨꯝꯅꯃꯛꯇꯤ ꯅꯨꯅꯟꯗꯤꯅ ꯊꯑꯣꯏꯒꯤ ꯑꯔꯦꯝꯕꯗ ꯂꯣꯏꯅꯃꯛ ꯍꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯆꯣ ꯍꯥꯏꯗꯨꯅ ꯖꯦꯕꯤꯀꯥꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯕꯤꯀꯥ ꯕꯥꯔꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯅꯨꯅꯟꯗꯤꯒꯤ ꯃꯃꯥꯡ ꯁꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯅꯕ ꯊꯣꯔꯛꯄꯗ ꯅꯨꯅꯟꯗꯤꯅ "ꯍꯥꯏ, ꯕꯥꯔꯇꯤꯟ ꯃꯆꯥ ꯑꯗꯨꯅ ꯁꯣꯛꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯏꯔꯨꯖꯕ ꯌꯥꯒꯗꯧꯔꯤꯕꯒꯦ? ꯆꯠꯂꯣ, ꯕꯥꯔꯇꯤꯟ ꯑꯅꯤ ꯌꯥꯟꯈꯣ, ꯈꯔ ꯊꯨꯔꯛꯎ, ꯑꯩꯅꯦ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯦꯕꯤꯀꯥꯅ "ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯈ꯭ꯔꯤꯗ ꯂꯨꯖꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯅꯤꯟꯗꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ "ꯅꯪꯒꯨꯝꯕꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛꯇ ꯌꯦꯠꯄ ꯌꯥꯕ꯭ꯔꯣ? ꯑꯩꯁꯤ ꯌꯨꯝꯁꯤꯒꯤ ꯀꯅꯥꯅꯣ ꯈꯪꯉꯕ꯭ꯔꯥ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯅꯟꯗꯤ ꯖꯦꯕꯤꯀꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯇꯉꯥꯡ ꯇꯉꯥꯡꯂꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯕ ꯃꯃꯥꯏ ꯑꯗꯨꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯖꯤꯟꯕ ꯑꯗꯨꯗꯗꯤ ꯌꯥꯔꯤ ꯌꯥꯈꯣꯡ ꯂꯣꯏꯅꯃꯛ ꯇꯠꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯌꯥꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯁꯤꯟꯊꯔꯤ꯫ ꯆꯩꯅꯥꯈꯣꯟꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯖꯦꯕꯤꯀꯥ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ꯫ ꯑꯗꯨꯕꯨ ꯅꯣꯅꯟꯗꯤꯅ "ꯀꯞꯄꯅ ꯀꯥꯟꯅꯔꯣꯏ, ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯨ, ꯅꯨꯃꯤꯠ ꯂꯩꯈꯠꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯊꯨꯅ ꯁꯣꯛꯂꯨꯒꯗꯕꯅꯤ, ꯊꯕꯛ ꯅꯪꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ, ꯄꯨꯈ꯭ꯔꯤꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯀꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯅꯣꯅꯟꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯕꯪ ꯕꯪ ꯁꯥꯒꯠꯂꯕꯁꯨ ꯆꯩꯅꯥꯈꯣꯟꯅ ꯉꯥꯎꯔꯕꯁꯨ ꯃꯍꯥꯛ ꯃꯌꯥꯗ ꯇꯥꯔꯤꯕ ꯏꯗꯨ ꯐꯥꯎꯕ ꯇꯩꯊꯣꯛꯄ ꯁꯪꯗꯕ ꯃꯈꯩ ꯕꯥꯔꯇꯤꯟ ꯑꯅꯤ ꯌꯥꯟꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯔꯛꯂꯕꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯆꯤꯟ ꯃꯌꯥ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯅ ꯇꯦꯡꯊꯣꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯏ꯫ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯔꯛꯂꯕ ꯃꯇꯨꯡꯗ ꯅꯣꯅꯟꯗꯤ ꯂꯦꯞꯄꯒ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯕꯤꯀꯥꯅ "ꯏꯃꯥ, ꯏꯁꯤꯡꯗꯨ ꯁꯤꯗ ꯂꯩꯔꯦ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯣꯅꯟꯗꯤꯅ ꯈꯪꯍꯧꯗꯦ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯀꯥꯎꯔꯛꯄ ꯑꯗꯨꯗ ꯖꯦꯕꯤꯀꯥ ꯕꯥꯔꯇꯤꯟꯅꯦ ꯀꯩꯅꯦ ꯄꯨꯟꯅ ꯇꯨꯁꯤꯟꯃꯤꯟꯅꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯈꯨꯖꯤꯡ ꯑꯗꯨꯁꯨ ꯂꯩꯊꯦꯛꯄꯔ ꯇꯦꯛꯄꯔ ꯑꯃ ꯇꯧꯗꯨꯅ ꯇꯁꯦꯡꯅꯃꯛꯀꯤ ꯆꯩꯅꯥ ꯁꯥꯊꯤꯅ ꯐꯪꯗꯨꯅ ꯖꯦꯕꯤꯀꯥ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯟꯗꯤꯅ "ꯅꯪꯒꯤ ꯅꯆꯤꯟꯗ ꯄꯛꯈꯤꯕ ꯏꯁꯤꯡꯗꯨ ꯀꯅꯥꯗ ꯆꯥꯃꯤ"꯫ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯖꯦꯕꯤꯀꯥ ꯈꯨꯝꯗ꯭ꯔꯤ꯫ ꯐꯩ ꯐꯩ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯋꯥꯏ ꯁꯤꯠꯄꯗ ꯁꯤꯖꯤꯟꯅꯕ ꯁꯥꯡꯂꯕ ꯌꯣꯠꯆꯩ ꯑꯃ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯕꯤꯀꯥꯅ "ꯑꯩ ꯁꯣꯏꯕꯗꯒꯤ ꯄꯨꯈ꯭ꯔꯤꯗ ꯆꯥꯝꯃꯨꯔꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯇꯝꯂꯛꯄꯗ ꯅꯣꯅꯟꯗꯤꯅ "ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯅꯪꯅ ꯏ ꯆꯥꯝꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯀꯟꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯀꯟꯊꯔꯛꯄ ꯑꯗꯨꯅ ꯖꯦꯕꯤꯀꯥ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯎ ꯄꯨꯝꯅꯃꯛ ꯆꯩꯔꯝꯒꯤ ꯆꯩꯔꯝ ꯉꯥꯛꯇ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯟꯗꯤꯅ "ꯍꯥꯏ, ꯍꯧꯒꯠꯂꯨ, ꯅꯍꯥꯛꯀꯤ ꯅꯆꯤꯟ ꯇꯤꯡꯁꯤꯟꯐꯝꯂꯕ, ꯅꯪꯒꯤ ꯅꯌꯥꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡꯗꯨ ꯄꯨꯈ꯭ꯔꯤꯗ ꯍꯦꯛꯇꯃꯛ ꯆꯥꯝꯁꯤꯟꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ"꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯁꯝ ꯑꯗꯣ ꯂꯥꯛꯇꯨꯅ ꯏꯃꯨꯡꯂꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯃꯁꯝꯅꯒ ꯁꯥꯡꯕꯒ ꯅꯣꯅꯟꯗꯤꯅ ꯃꯁꯝ ꯑꯗꯨ ꯈꯨꯗꯥꯡꯒ ꯌꯦꯠꯇꯨꯅ ꯆꯤꯡꯈꯤꯕ ꯑꯗꯨꯗ ꯏꯂꯥꯏ ꯂꯥꯏꯅ ꯁꯣꯔꯣ ꯁꯣꯔꯣ ꯑꯗꯨꯃꯛ ꯌꯥꯎꯔꯕꯅꯤ꯫ ꯃꯀꯣꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯛꯄꯒ ꯅꯥꯕꯒꯅ ꯂꯣꯏꯔꯦ ꯖꯦꯕꯤꯀꯥ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯣꯅꯟꯗꯤꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯀꯗꯕꯅꯤ, ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯥ ꯇꯥꯅ ꯏꯁꯤꯡ ꯍꯣꯟꯒꯗꯕꯅꯤ꯫ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯗꯔꯝ ꯑꯁꯦ ꯅꯍꯥꯛꯅ ꯊꯟꯗ꯭ꯔꯤꯐꯥꯎ ꯏꯁꯤꯡ ꯍꯣꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯖꯦꯕꯤꯀꯥꯕꯨ ꯂꯛꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯕꯤꯀꯥ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯕꯗꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯀꯤꯔꯤ꯫ ꯃꯔꯝꯗꯤ ꯅꯣꯅꯟꯗꯤꯅ ꯃꯉꯣꯟꯗ ꯂꯥꯛꯅꯔꯤꯕ ꯑꯃꯗꯤ ꯀꯤꯍꯜꯂꯤꯕꯁꯤꯡ ꯑꯁꯤꯗ ꯖꯦꯕꯤꯀꯥ ꯇꯁꯦꯡꯅꯃꯛꯀꯤ ꯀꯤꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯦꯕꯤꯀꯥ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯁꯤꯡ ꯑꯗꯨ ꯍꯣꯜꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯖꯦꯕꯤꯀꯥꯁꯨ ꯋꯥꯔꯗꯨꯅ ꯏꯁꯤꯡ ꯍꯣꯟꯕꯁꯨ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯐꯝꯂꯤ꯫ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩ ꯅꯣꯅꯟꯗꯤꯅ ꯖꯦꯕꯤꯀꯥꯕꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯖꯦꯕꯤꯀꯥ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯅꯣꯅꯟꯗꯤ ꯁꯣꯐꯥ ꯑꯃꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯖꯦꯕꯤꯀꯥꯅ "ꯀꯔꯤ ꯇꯧꯖꯧꯒꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯣꯅꯟꯗꯤꯅ "ꯑꯩꯒꯤ ꯏꯁꯥ ꯑꯌꯨꯁꯦ ꯇꯞ ꯇꯞ ꯑꯝꯇ ꯄꯥꯏꯔꯛꯎ" ꯍꯥꯏꯗꯨꯅ ꯄꯥꯏꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯕꯤꯀꯥ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯕꯤꯀꯥꯅ ꯅꯣꯅꯟꯗꯤꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯑꯗꯨ ꯃꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯖꯤꯕ ꯍꯤꯡꯁꯥ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ, ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯕꯗꯤ ꯐꯔꯕꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯖꯦꯕꯤꯀꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯅꯟꯗꯤꯅ "ꯍꯥꯏ, ꯉꯥꯏꯈꯣ, ꯑꯩꯅ ꯅꯉꯣꯟꯗ ꯇꯣꯛꯑꯣ ꯍꯥꯏꯈ꯭ꯔꯕꯔꯣ?
asomna hairaga phukhakulakpada Jebika sauningmana ngawunkhiduna mahana Nunandigi makhajai aduda onsillaktuna khupakna haijinduna thajalli matamada Nunandi makhajai adu paiduna sofa adu upsillaga khangi matamada Nunandi phukagulai aduga Jebika da onsinduna nang gumana igi maida khajai da khupakna thaba asomna hairamlaga chensillaktuna Jebika gi mamai mamit makhori masam paiduna leimai namsinduna phuri matamaduda Jebika su angambi thaduna Nunandiga muknarai adubu Jebika di hauji masa soliba matam oibanina Nunandina yamathina lakchakri mamai mamit puna makhotatpa masam paiduna soro laktuna leimai da chingba amadi leiram potna Jebika gi mamai mamit khangduna pongthopa thomjali Charo ba gamla kaya Jebika gi makokta thomjanbadagi Jebika makokodo ihing na hingsari mamai mami panatonda su thomjanbadagi nakhangdagi sintharakba I khengna punghang nganglei leimai ado ihing na hingsarabani masidagiti Nunandina phai nahakna pangai jamna kallabadi aingoda singarabadi phai khangani aingodabu makut hanbaga saradana asom na haramlaga Nunandi imung lomda paraprak changkhiduna chauraba nungthang ama puthoraklei Jebika di leimai aduda masa choktha mankibana mam usillaga sormapi honduna kaptuna leiribani mapi sintharaduna aduma leiringai khanghaude Nunandina pariba nungthang aduna Jebika tamna haithari matamar Jebika na mahake manempok Nunandi ro lakpagi sahum phangi haiduna mamai pangthorakpadadi mahana hek amai pangthorakpaga nungthang aduna mahaki yet thanga mamit adudai jawduna leiramlei chauraba lumlaba nungthang aduna Jebika gi yet thanga mamit adu thongairapdadi mamit ado leimadi chongthoktuna tai Jebika yamna kanna lauraga chaina khodu khaguna kaplaklei hawatuna chatnaba honarakpada amuka Nunandina nungthang aduna thombada Jebika gi narumaya da panbadagi Jebika leimai da upsanduna takhre matam maduda Jebika gi manakta leiribi hingsabi olabi mahaki manempok Nunandi Jebika na uplinge da manangandu da kakhalakle aduga makhongna chabet netuna bahana pariba nungthang aduna Jebika gi lukham aduda hanjin thomduna makokto pungtoi toina thugai khre haujikti leimai ado ihing na hingsarabani mataw asomna thabak puna mak pangthokpa loirabada Jebika su taibang thadokhrabada Nunandi sofa aduda phamlaga taduna leiriba Jebika gi masa aduda yenglaga munna yenglaga nokli mahaki ningba punamak thongle haibuduna khanjaribra karino madugi matung Nunandina Jebika gi masa adubu chakhumda soro laktuna singsilakli aduga makhoi gi imunga leiriba thawraba thangamana loinamak matup kakthatlakli asumna yamna pikna kakthalaba matungda patinda haptuna hondoklaga pukri aduda haithakhi matam maduda pukri adugi nga sing aduna chauro nga sing aduna Jebika gi sathong sing adubu chakhi madugi matung lemhoriba sing ado Nunandina leimai aduda tawthoklaga yum madugi maninglom thangba nakalomda phumjinki madugi matung magi ihing na hing punamak loinamak wais nana taithoktuna Nunandi tumduna leithoklei saruk ahum thokpagi saruk ama nga de pijakraba matung lemhoriba saruk ani adu hauji yum madugi maninglom tharapna phumduna thamlibani adusu yam lunaga tawraga phumbanati kabak tawraga phumjalibani masigi matung Nunandigi macha nupa Lukesh office halaktuna yumlomda changai aduga Jebika bu kauri matam maruda Nunandi macha nupa lakle haiba khangbadagi mahak tumsinnaraga leiri sofa da tumlaga leiriba mahaki mamada ima jakebidi haidun hanglakpada Nunandina karinone mahaisibo leramgani kaino aidi tumure hairakpada Lukeshna mahaki nupi Jebika bu kan kauduna thiri ngehak leraga Dordan su halakli mapuroiba halakpaduda Nunandina karino ngasidi ngatana halaklidana haiduna tambada Dordanna hai nata nupana mamong nupidu thiba khangdre haiduna aingonda hairakpadagi ayin phomasa laklibani hayo imong nupidudi nanga leimina hoba imong nupidudi asomna hairakpaduda Nunandina karino haribudubo aidi ngahak tumluri tum hawlakpada leiramdriba sini
ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯆꯨ ꯈꯔ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯅꯨꯅꯟꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯂꯨꯀꯦꯁꯅ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯗꯨꯒ ꯁꯣꯐꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯄꯥꯛꯊꯔꯒ ꯃꯈꯨꯠꯅ ꯃꯥꯔꯒ ꯌꯦꯡꯕꯗ ꯃꯈꯨꯠꯇ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯕ ꯑꯗꯨꯗ ꯂꯨꯀꯦꯁꯅ "ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯏꯃꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯅꯟꯗꯤꯅ "ꯈꯪꯗꯦꯅꯦ ꯑꯩꯁꯨ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯂꯨꯀꯦꯁꯅ ꯅꯨꯅꯟꯗꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯃꯥ ꯍꯥꯏꯌꯨ, ꯅꯃꯧ ꯅꯨꯄꯤ ꯖꯦꯕꯤꯀꯥ ꯀꯩꯗꯧꯈ꯭ꯔꯕꯒꯦ?" ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄꯗ ꯅꯨꯅꯟꯗꯤꯅ "ꯍꯣ ꯍꯥꯠꯈ꯭ꯔꯦ, ꯑꯩꯅ ꯍꯥꯠꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯔꯗꯟ ꯑꯃꯗꯤ ꯂꯨꯀꯦꯁ "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ?" ꯍꯥꯏꯗꯨꯅ ꯗꯣꯔꯗꯟꯅ ꯅꯨꯅꯟꯗꯤꯗ ꯍꯪꯉꯤ꯫ ꯂꯨꯀꯦꯁꯇꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯅꯟꯗꯤꯅ "ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯇꯨꯅ ꯉꯥꯗ ꯄꯤꯖꯈ꯭ꯔꯦ, ꯈꯔ ꯑꯃꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ" ꯍꯥꯏꯔꯛꯄꯗ ꯂꯨꯀꯦꯁꯇꯤ ꯃꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯊꯤꯔꯝꯕ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯊꯋꯥꯏ ꯀꯥꯏꯕꯗ ꯂꯣꯏꯔꯕꯅꯤ꯫ ꯂꯨꯀꯦꯁ ꯑꯍꯥꯟꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯐꯪꯖꯒꯗꯕ ꯑꯁꯤꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯖꯦꯕꯤꯀꯥꯅꯁꯨ ꯂꯨꯀꯦꯁꯇ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯥꯏꯕꯗ ꯅꯠꯇꯅ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯃꯤꯡ ꯀꯔꯤ ꯊꯣꯟꯕ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯅꯟꯗꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯗꯗꯤ ꯂꯨꯀꯦꯁ ꯃꯃꯥ ꯑꯣꯏꯔꯕꯁꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯨꯀꯦꯁ ꯃꯃꯥꯗ "ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯖꯦꯕꯤꯀꯥꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯃꯥꯅ ꯄꯥꯝꯖꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗ ꯇꯥꯗꯨꯅ ꯅꯄꯨꯟꯁꯤ ꯃꯥꯡꯕ ꯑꯣꯏꯌꯨ" ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯁꯥꯞ ꯇꯧꯔꯝꯂꯒ ꯂꯨꯀꯦꯁ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯨꯅꯟꯗꯤ ꯑꯃꯗꯤ ꯗꯣꯔꯗꯟꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯡꯈꯤ, ꯑꯗꯨꯕꯨ ꯂꯨꯀꯦꯁ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯉꯝꯗꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯖꯦꯕꯤꯀꯥꯒꯤꯅꯤ ꯍꯥꯏꯗꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯃꯥꯒꯤꯗꯃꯛꯇ ꯀꯅꯥꯅꯁꯨ ꯁꯤꯔꯤꯕ꯭ꯔꯥ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅ ꯅꯨꯅꯟꯗꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯕꯗꯨꯗ ꯀꯅꯥꯁꯨ ꯆꯦꯛꯃꯨꯛ ꯂꯥꯎꯈꯤꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯗꯣꯔꯗꯟ ꯑꯃꯗꯤ ꯅꯨꯅꯟꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯕꯥꯅꯤ ꯈꯛꯇꯃꯛ ꯇꯔꯛ ꯇꯔꯛ ꯂꯩꯕ ꯑꯗꯣ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯨꯅꯟꯗꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯐꯃꯥꯡꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯈꯤ꯫ ꯅꯨꯅꯟꯗꯤ ꯑꯐꯤꯡ ꯑꯐꯥꯏ ꯍꯣꯏꯅ "ꯀꯔꯤꯅꯣ ꯀꯔꯤꯅꯣ" ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯃꯤꯠ ꯑꯗꯣ ꯂꯥꯎꯅ ꯄꯥꯡꯊꯣꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯗꯣꯔꯗꯟꯁꯨ ꯏꯄꯥ ꯄꯥꯈꯠꯅ "ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯅꯨꯅꯟꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯅꯟꯗꯤꯅ "ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯣꯡ ꯑꯁꯤ ꯄꯥꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯉꯤ" ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯣꯔꯗꯟꯅ "ꯍꯦꯔꯥ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ, ꯐꯃꯨꯡꯗꯒꯤ ꯋꯥꯟꯊꯕꯗꯨꯗ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯤꯅꯤ, ꯂꯥꯎ ꯂꯥꯎ ꯇꯨꯝꯅꯕ ꯇꯧꯔꯣ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯇꯨꯝꯊꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯅꯨꯅꯟꯗꯤꯒꯤ ꯃꯅꯥꯀꯣꯡꯗ ꯃꯃꯧ ꯅꯨꯄꯤ ꯖꯦꯕꯤꯀꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯅꯨꯅꯟꯗꯤꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯖꯦꯕꯤꯀꯥ ꯅꯠꯇ꯭ꯔꯣ ꯀꯞꯄꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯣꯔꯗꯟꯅ "ꯍꯥꯏ, ꯀꯗꯥꯏꯗꯒꯤꯅꯣꯅꯦ? ꯖꯦꯕꯤꯀꯥꯗꯤ ꯅꯪꯅ ꯍꯥꯠꯇꯅ ꯁꯤꯈ꯭ꯔꯕꯗꯨꯗꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯅꯟꯗꯤꯅ "ꯆꯨꯝꯃꯤ, ꯃꯥꯗꯤ ꯑꯩꯅ ꯍꯥꯠꯈ꯭ꯔꯕꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯂꯤ꯫ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯗꯣꯔꯗꯟ ꯑꯃꯗꯤ ꯅꯨꯅꯟꯗꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯥꯁꯟꯅꯔꯒ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯉꯤ, ꯑꯗꯨꯕꯨ ꯃꯤꯗꯤ ꯑꯃꯠꯇ ꯎꯗꯦ꯫ ꯅꯨꯅꯟꯗꯤꯅ "ꯀꯅꯥꯅꯣꯝꯗꯤ ꯆꯪꯉꯛꯏ" ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯈꯪꯍꯧꯗꯅ ꯗꯣꯔꯗꯟꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯈꯤꯕꯒꯨꯝ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈꯤ, ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯗꯣꯔꯗꯟ ꯂꯩꯃꯥꯏꯗ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯃꯃꯥꯏ ꯑꯗꯨꯅ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯕꯗ ꯌꯥꯃꯥꯡ 3 ꯇꯦꯛꯂꯤ, ꯃꯅꯥꯇꯣꯟꯅ ꯈꯥꯡ ꯌꯩꯁꯟꯕꯗꯒꯤ ꯃꯌꯥ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ꯫ ꯗꯣꯔꯗꯟ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯃꯃꯥꯏ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯅꯨꯅꯟꯗꯤꯗꯤ ꯀꯤꯈꯤꯕꯅ ꯃꯍꯥꯛ ꯄꯪꯂꯥꯎꯗ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯔꯗꯟꯅ "ꯍꯥꯏ, ꯀꯣꯏꯂꯥꯎ ꯂꯥꯎꯒꯅꯨ, ꯇꯥꯅꯤꯡꯗꯦ, ꯇꯧꯔꯤꯕꯁꯤ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ?"
asumne hairupaga khanghaudana Dordan gi makhong adu paiduna ka adudagi soro soro lakuna singthukri Nunandina karaidano chatlibudubo haiduna tanarakhi aduma tanarakpada haujikti Nunandina Dordan gi makhong adu pairaga amuba mami amana singduna puribadu Nunandina uri madu ubada Nunandi tanarambado saplepi kireduna masidagiti Doradando kanaidano khangdaba ka amada singchinkhraga karinoma tawkhibagi mawongda yamna kana laurokhi Nunandi sangsinbasu kire asomna leiringai tanja adu makada Dordanna leiriba ka manga laukhiba adudagi mami ama tholakhi asomna mami musinmuba ama tholaklaga Nunandina yengbagi mawongda yengai aduga ado ngsangamna pangthorakle aduma torokpada Nunandi oima haiduna kana lauraga yumrudagi chenthokhinaba honarakpada yummudugi thongado hangba yadre aduma leiringai tanja adu makada phaglang aduta naplaga musinmuba mami ama laklibadu Nunandina uri madu ubada makhoigi thongado hangdoknabagi damak yamna kana honari adubu hangdokpa ngamlamdi asomna leiringai Doradando tapna sektuna upsit amuk thorakle Dordanna adumna tholakpa aduta Nunandi Dordangi manak tamna chensilli matam maduta Dordanna nahak yum mase thadoklaga yamathuna chelawro natrabati nangi namong nupi Jebikana aikhoyanisu sungsoi sodana hatkhagani adumna hairakpada Nunandina chenkhige tawbabu thongase hangba yakhidre haiduna tammi aduma leiringai Dordangi hek manang maktada kanagumba ma phalangdagi phan chongtharakpagum leimai aduda dum lawgum makholama tai matamaruda Dordan amadi Nunandina manak adaida khuyaromda yengtharakpadadi phamlaga musinbuba mami ama leiramli madu ubada Nunandiri oima haiduna mahakti hogatlaga hotuna chenkhri matam aduda Dordan su chenkhina honarakpada Dordangi makhong anidu pairaga yum adugi mathak thangba phaglang aduda sumasum kakhalakli Chaurangna phut taraga mari rom wangliba yum ado asumasum kakalaklaga mafam marudagi makokna leimai de yungtharaga leimai de thadarai asomna phaglang aduta singkhatuna pukhraga thadarakpa aduta Dordan do mamit chongthoktuna leimai da ihingna hingsaduna makok odo pungkai kairaga taraga leiri ihingna hingsaduna arapadagi madopunamak Nunandina uribani matammarda Nunandi kiman khibana mashapunamak cheng khaibu niklabani aduma leiringai Nunandi gi manakta kanagumba ama changsilakpagi mawongda leimaida pungchai chaiduna tariba Dordan gi I mayam sing adugi marak adu taki asomasom Nunandi gi manakta khongul lama changsilakli I sing aduna leimaida sapanam libani khonggi khonglamadu asomna asum changsilakli bada Nunandi kiman khatuna mamit ado chagat pisinduna tasinduna khangli aduma leiringai Nunandigi masada karimata toroktaba aduta karimata toroktrain hi haiduna mamit pangthoklubadadi Jebika mamit nakan nama chongthoklaga yamna kiningai oiba mawongda leplaga leiramlei madu urubada Nunandi afam madu thatoklamlaga hotuna chenkhi asomna mahakna yumgi mathak thangba floor aduda chenkhatnanaba honarakpada mathak thangba floor adubu chenkhatnaba honariba kafam oiriba stiar aduta mami ama kumtharakpa aduta Nunandi sidasu leire hairamlaga mahak handuna chelakpada angang nupa macha amagi khonjal tahaba phanggi angang nupa macha amara nopagi khonjal tarakpa aduta Nunandi kataidagi angang macha gi khonjal nune ikoigi imung asidadi angang macha di amta su leitana asomna khanduna leiringai khanghaudana Nunandi gi masammado kanagumba amana pairakpagi mawongda karak laksanduna karigumadi yasannaba amagum leikhri madugi matungda Nunandi khangli mamong nupida mahana masam paiduna singkhibagi mawongda su singaklani haibasi haibaga tawba khangaude Nunandigi masam mado paiduna khangching chingduna istiar adugi mathaklomda soro lakna singkhatuna puri asomna puraga mathak thangba floor ado hek jawbaga mathak thangba floor adugi ka khuding soro chingchanduna masam madubu laktuna singlaga ka mathang asum thoklaga istiar aduda amuksu phadrak launa singtharai mataw asumna masam mado kanagumba amana pairaga yama thuna yana singba aduta
ꯅꯨꯅꯟꯗꯤ ꯍꯧꯒꯠꯄ ꯐꯥꯎꯕ ꯍꯦꯛ ꯅꯪꯗꯕ ꯃꯈꯩ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯌꯥꯎꯔꯕꯅꯤ ꯅꯥꯕꯅꯁꯨ ꯃꯁꯥꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯐꯥꯎꯕ ꯀꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯃ ꯂꯩꯔꯝꯕꯗꯒꯤ ꯅꯨꯅꯟꯗꯤꯒꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯆꯥꯎꯔꯕ ꯎꯄꯨ ꯑꯃꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯤ ꯆꯠꯄ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯅꯟꯗꯤꯅ ꯃꯐꯝ ꯑꯁꯤꯗ ꯆꯞꯂꯒ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯃꯀꯣꯛꯇ ꯆꯤꯡꯂꯤꯕꯗꯣ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯀꯣꯛꯇ ꯆꯤꯡꯂꯤꯕꯗꯣ ꯇꯞꯅ ꯇꯞꯅ ꯀꯣꯝꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯁꯝ ꯑꯗꯨꯅ ꯅꯣꯞꯊꯔꯛꯄꯗꯨꯗ ꯅꯨꯅꯟꯗꯤ ꯃꯥꯅ ꯉꯝꯂꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯤ ꯅꯨꯅꯟꯗꯤꯒꯤ ꯃꯁꯝ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯠꯁꯜꯂꯒ ꯈꯪꯆꯤꯡ ꯆꯤꯡꯕꯒꯤ ꯃꯑꯣꯡꯗ ꯁꯝ ꯑꯗꯣ ꯈꯪꯆꯤꯡ ꯆꯤꯡꯈ꯭ꯔꯤ ꯑꯁꯨꯝꯅ ꯈꯪꯆꯤꯡ ꯆꯤꯡꯈꯤꯕ ꯑꯗꯨꯗꯗꯤ ꯅꯨꯅꯟꯗꯤꯒꯤ ꯃꯀꯣꯛ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯀꯣꯛ ꯀꯣꯛꯅ ꯎꯟꯖꯥ ꯃꯈꯩ ꯁꯦꯠꯇꯣꯛꯈꯤꯗꯨꯅ ꯁꯔꯨ ꯉꯥꯛꯇ ꯆꯐꯨꯒꯤ ꯃꯅꯤꯡꯒꯨꯝꯅ ꯂꯩꯍꯧꯔꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯒ ꯃꯁꯝ ꯑꯗꯣ ꯆꯤꯡꯕꯗ ꯎꯟꯁꯥ ꯌꯥꯎꯅ ꯁꯦꯠꯈꯤꯗꯨꯅ ꯂꯣꯏꯅꯃꯛ ꯐꯛꯇꯣꯛꯈꯤꯗꯨꯅ ꯃꯀꯣꯛꯇꯣ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯅꯨꯅꯟꯗꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯒ꯭ꯌꯥꯟ ꯃꯝꯂꯨꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯅꯟꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯏꯔꯨꯕꯗꯗꯤ ꯁꯔꯨ ꯉꯥꯛꯇ ꯊꯦꯡꯅꯔꯤ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯅꯟꯗꯤꯒꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯃꯈꯣꯡ ꯑꯅꯤꯃꯛ ꯃꯁꯥ ꯑꯗꯣ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯍꯜꯂꯒ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯉꯤ ꯅꯨꯅꯟꯗꯤꯒꯤ ꯃꯅꯪꯒꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯈꯦꯋꯥꯠꯂꯤ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯡꯗꯣꯛꯆꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗꯒꯤ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯛꯄꯗ ꯏꯁꯇꯤꯌꯥꯔ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯗ ꯎꯟꯁꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯕ ꯅꯨꯅꯟꯗꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯏꯁꯇꯤꯌꯥꯔꯒꯤ ꯊꯥꯛ ꯊꯥꯛ ꯑꯗꯨꯗ ꯀꯣꯛ 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 ꯌꯩꯁꯟꯗꯨꯅ ꯂꯩꯃꯥꯏꯗ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯊꯔꯛꯂꯤ ꯅꯨꯅꯟꯗꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯋꯥꯟꯊꯕ꯭ꯔꯥ ꯋꯥꯟꯊꯗ ꯃꯍꯥꯛ ꯋꯥꯅ ꯈꯥꯡꯂꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯅꯟꯗꯤ ꯆꯩꯅꯥꯈꯣꯜ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯝ ꯑꯁꯨꯝ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯒ ꯖꯦꯕꯤꯀꯥꯕꯨ ꯐꯨꯝꯈꯤꯕ ꯖꯒꯥ ꯑꯗꯨꯃꯛꯀꯗ ꯅꯨꯅꯟꯗꯤ ꯕꯨꯔꯨꯞ ꯂꯥꯎꯅ ꯊꯥꯗꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯅꯟꯗꯤꯅ ꯈꯪꯂꯦ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯃꯍꯥꯛꯀꯤ ꯃꯃꯤꯠꯄꯨ ꯈꯨꯕꯤ ꯑꯅꯤ ꯇꯧꯗꯨꯅ ꯀꯣꯊꯣꯛꯂꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯅꯟꯗꯤ ꯅꯥꯃꯟꯈꯤꯕꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯁꯣꯔ ꯐꯨꯟꯖꯤꯜꯂꯛꯇ ꯅꯠꯇꯅ ꯊꯕꯥꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯛꯄꯒꯨꯝ ꯅꯥꯜꯂꯛꯂꯤ ꯑꯗꯨꯃ ꯅꯥꯜꯂꯛꯄ ꯈꯨꯗꯤꯡ ꯊꯕꯥꯛ ꯑꯗꯣ ꯆꯥꯛꯊꯦꯛꯄ ꯁꯥꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯑꯁꯨꯝꯅ ꯊꯕꯥꯛ ꯑꯗꯨꯗ ꯃꯩ ꯉꯔꯪ ꯉꯔꯪ ꯊꯥꯕꯒꯨꯝ ꯆꯥꯛꯊꯦꯔꯛꯄ ꯑꯗꯨꯗ ꯅꯨꯅꯟꯗꯤ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯅꯟꯗꯤꯒꯤ ꯁꯣꯔ ꯑꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯐꯨꯟꯖꯤꯜꯂꯛꯂꯤ ꯃꯃꯤꯠ ꯑꯗꯣ ꯀꯣꯊꯣꯛꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇꯁꯨ ꯎꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯅꯟꯗꯤ ꯃꯈꯧꯔꯤꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯇꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯗꯨꯗ ꯁꯪꯒꯣꯝ ꯄꯤꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯄ ꯅꯤꯄꯥ ꯑꯃꯅ ꯈꯪꯕꯗꯒꯤ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯆꯦꯟꯈ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯀꯦꯁꯁꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯗꯣꯔꯗꯟ ꯑꯃꯗꯤ ꯃꯃꯥ ꯅꯨꯅꯟꯗꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯨꯀꯦꯁꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯕ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯇꯝꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯖꯦꯕꯤꯀꯥ ꯌꯨꯝ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯎꯈꯤ ꯑꯗꯨꯕꯨ ꯂꯨꯀꯦꯁꯇꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯍꯜꯂꯛꯄ ꯑꯃꯗꯤ ꯆꯩꯅꯥꯈꯣꯜ ꯄꯤꯕ ꯀꯌꯥ ꯇꯧꯔꯛꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯨꯀꯦꯁ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯒꯨꯝ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯥꯎꯕꯤꯅ ꯅꯨꯄꯥ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯍꯥꯏ ꯂꯨꯀꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯧꯕꯤꯗꯣ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯨꯀꯦꯁꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯐꯥꯎꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯣꯏ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯇꯧꯕꯗ ꯅꯠꯇꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯌꯨꯝ ꯑꯗꯣ ꯌꯨꯝꯕꯨ ꯁꯥꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯊꯪ ꯃꯊꯪ ꯄꯪꯌꯣꯟꯗ ꯌꯣꯟꯊꯣꯛꯏ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯊꯥ ꯑꯃ ꯐꯥꯗ꯭ꯔꯤꯉꯩ ꯃꯤ ꯃꯊꯪ ꯃꯊꯪ ꯍꯦꯛꯇꯃꯛ ꯁꯤꯔꯛꯄꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗꯤ ꯑꯩꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯂꯣꯏꯅꯃꯛ ꯍꯜꯍꯟꯈꯤ ꯍꯟꯗꯕꯁꯤꯡ ꯑꯗꯨꯅ ꯁꯤꯖꯈꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯁꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯊꯥꯖꯔꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯒꯅꯨ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯣ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯣꯕꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯔꯗꯨꯅ ꯆꯠꯀꯗꯕ ꯊꯕꯛꯁꯤꯡ ꯆꯠꯂꯨꯔꯒ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯦꯅꯥꯎꯕꯒꯤ ꯃꯃꯥ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯨꯞꯊꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯤ ꯌꯨꯝ ꯑꯁꯦ ꯃꯤ ꯂꯩꯕ ꯌꯥꯗꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯌꯨꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯕꯨ ꯆꯪꯂꯨꯔꯕ ꯃꯤ ꯑꯗꯨꯗꯤ ꯑꯁꯤ ꯂꯝꯗꯝꯗ ꯆꯠꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯒꯅꯨ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯕꯗ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯧꯕꯤ ꯌꯨꯝ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯌꯨꯝ ꯑꯗꯣ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯣ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯍꯧꯔꯤ꯫ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯧꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯅꯤꯃꯨꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯃꯤꯑꯣꯏ ꯄꯨꯟꯅ ꯑꯉꯥꯡꯒ ꯊꯥꯔꯒ ꯃꯈꯣꯏ ꯃꯉꯥꯔꯣꯝ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯕꯒꯤ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯂꯣꯟ ꯑꯃꯗꯤ ꯃꯅꯥꯎꯕꯤꯗꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫